Image PAODAM eng tabiribisingbu Nomaitham Kajal Devina Khurumjari. Ahanbada Mureba Pau Pizari. Ataba Mamalda, Imphal to Guwahati, Imphal to Kolkata, Imphal to Dimapur Paigadaba Air Alliance Chief Minister N. Biren ngasi launch tawkhrei. Saites Seva Samiti Kaksingi Yankai Nipan Suba Mopokuman Tharam Pangthukibaga Iroinana Korirol gi manasing entokhrei. National Road Safety Mangasi Deputy Commissioner Thawbal A. Savasna Haudokre. Noidana Humudra Tarilak Shuba Indian Army Day Tharom Pangthokre. Mapung Pau. Ataba Mamalda, Imphal to Guwahati, BI Imphal, Imphal to Kolkata, BI Imphal Amadi, Imphal to Dimapur, Paigadaba Air Alliance flight ngasi, Manipur gi Chief Minister Nongthamon Biren launch tawkhrei. Manipur Lengaki Department of Transport na senduna Bir Tikandreji International Airport ki conference hall da pangthokiba flight launch tawbagi tharamoduda Chief Minister Nongthamon Biren, Transport Minister Kasim Barsum Amadi, Youth Affairs and Sports Minister Govindas Konthaudam saru yaki. Tharom aduga mari lenana Chief Minister N. Biren na phongdorakpada Manipur gi hauze oriba phiba machine maram oiduna Manipur gi miyamna mapan lamda chathok chachin tawbada makhada chotpada khudong chadaba kaya thengnariba sigi yengduna lengang asina Union Minister da kanna taknaduna ataba mamalda Imphal Guwahati, Imphal Kolkata amadi Imphal Dimapur paigadaba flight ashi launch tawbani loinana normal flight singa flight ki mamal yamna wangliba asi Manipur gi oinadi mamal khara hanthabinaba Union Home Minister desu kayarak takshin kre amadi nauna launch tawriba flight ashina Paigadawriba mafamsing asi chayol amagi manungda anirak paigani adum oinamak flight asigi ticket mamalna 2,000 dagi hauraga yamlabada 5,000 faubagi manungda leigani haina su phongdokhi Nasidagi horini aduga Kolkata so anira ana haibasi general common people singa akoi ahongba mamalda yam mogi affordable moina effort to bungamba yetu leida Salhan number travel ko honda ko bani and mayam puna makai best wishes pinjari when ngam dun mayam sarkar laiba nange war mayam ka gidi saparani haidra maine osi khudong sa Imphal West District in Lamsang Police Station na Konba Kangchup Chingkhongda ko community singna drone sisinaduna bomb attack amok anna tawrakhrei asoka pani yahaudre drone sisinaduna bomb thadara ngarang numidang pung 4:30 taba matamna satharakibani thawdok asigi matangda police tagi phangba pauda Kangchup Chingkhong gi thong makhongda leiba manga shuba Manipur Rifles ki bunker manakta ku community singna bomb ama thadarakuna attack satharaki aduga minute ama ani leiraga bomb amashu Kangchup Chingkhong gi lampakta leiba Manipur Rifles ke manakta thadarakuna attack satharakibani adubu bomb pokhaibaduda asok apandi amate yaukide haidi drone sisinaduna bomb thadarakpagi pau hek phangbaga ahemba security force sangshilaktu area duda makata na pamdaba thodok shin thoktanaba akanba section thawang kaya lakhatki amaromda thodok asigi matangda Lamsang police station na case amosu lakhatkhrei panba yabadi kumjali singani kulumdoi gi me ahumdagi hauduna state asida thokliba lanshigi manung channa mamang chahi gi September amadagi hauduna kukimneten singna drone sizinaduna lamtamashigi mafam kayada chatharakhiba attack asigi matangda NIA na case ama lakhatuna haujik su thijinbagi thabak kanna chatharibani loinana NIA gi maikaidagi shu thokliba lan asigi manungda kukimneten singna drone sizinaduna micham miyam amadi security force singi mathakta attack chathai haiba wafam asigi Marik Chumba report su court pikhalakpa leikharbani nakalamaromda kukimneten singna chatharakhiba drone bombing attack adubu Kangchup Chingkhong gi kunja singna akanba mawngda condemn taroli amadi asigumba kukimneten singi ka henba thawong asibu thingnaba lengak na chap chaba action lokhapiu haina shu lengaki mari lenaba singda appeal tarokli District Police Bisnupur Nambol Police Station gi team garoina na 33 AR gi apunba kangbu na ngasi ayupong 3:10 dagi hauraga ayupong 9 fauba Aije Zang amadi Leimaram Uyok Chingilwana bada thi humbagi thabak sathakre hariba thi humbagi operation aduda yamlabada khuchu khutlai kaya so phagatkhre phagatlaba khuchu khutlai sing adudi magazine galoina ba SLR ama 51mm mortar tube launcher ama sniper rifle ama 40mm gi lethal shell ahum SLR gi kapa yariba maru mari 36 HE grenade mari smoke bomb ama walkie talkie set ani rubber bullet taru Tear smoke cell 50m ahum stun cell ahum smoke cell 135m ama chili
chair smoke cell 136M ama, camouflage lawn pen ahum, magazine pouch ani, hunting shoes ani, 12 bore cartridge ani, .303 gi hangba cartridge manga amadi, HEMKI amani. Faraba potlam sing nawa police station da makha taba action launaba khusinakre hairi. Saite Seva Samiti Kaksing Manipur gi Yankhanipan Shuba Mapokuman Tawanga Loinana Samiti Esina Chahai Kudingi Oina Piba Korirol gi Manas ngasi Lantokre Library and Information Center Kaksing Mipun Sangda Pangtokiba Taramaduda Longjam Joy Chandra Vice Chairman Jawaharlal Nehru Manipur Dance Academy Imphal na Athoiba Mitung Khetri Bir Saite Academy Awardee President Saite Seva Samiti Kaksing Manipur na Tharom Mapu amasung Yumnam Ibomcha Saite Academy Awardina akanaba lengbirakpa oina saru yaki ngasi lanthokiba manashing adudi yambem saitena katpa wareng amasung criticism gi laik ta piba yambem mani saite mana 2024 da angan bakhunai da nupi gi saktam hariba larik asigi aiba Dr. Khetri Mayum Santa Kaksingda yendrem bam tabokpi na katpa novel amasung short story gi larik ta piba mana yendrem bam stroller ta puraskar 2024 na 71 gi nganut Thangong Haina Mingthonba Wasem Wari Nobel Rashigi AIB ES Sundar Hyanglamde Jingko Moyang Layman Ningsing Kavidas Mana 2024 na Imagi Kaitel Sairengi Aiba Tongbram Amarjit Thangada KSH Chawna Katpa Atopa Londagi Manipur Rida Handokpa Larik Tapiba KSH Chawa Translation Award 2024 na Enna Frankie Larikpu Manipurda Leishabi Macha Amagi Diary Haina Handokpa Lariki Handokloi Aiba Nomaitem Kiran Kumar Imphal KSS Brina Katpa Manipuri Mapanda Kundaleta Duna Laikraba Manipuri Aiba Aibida Piba Mana KSS Nalini Saite Mana 2024 na Hinglamge Nasumlangi Saidengi Lariki Aiba Tokchom Anjana Kasar Assam da Laibida Aduga Dr. Yamdrem Bam Sangitana Katpa Autobiography Biography Lamkoi Wari Amadi Drama gi Larik Tapiba Yendrem Bam Godado Ningsing Mana 2024 na Nungshibi Japangi Aiba Charachan Thiam da Kusin Nakre Manasing Ashida Sel Oina Lupali Sing Tara Inafi Amamam Song Sakangche Amamam Yauri Ngasi Manalan Topagi Taramaduga Marilina Samiti Ashina Putokpa Chumtangi Humfutare Shuba Masing Pongba Manipur Ngamkai Ngak na Bohonabada Tawai Kai Kraba Amadi Kun Ngak Pagi Taudang Lori Vesingi Mafamda Minute Ani Tumina Lebduna Ikai Kumnamo Utpa Mashong Lekidraba Aiba Saite Academy Awardee Mashong Chumtangi Editor Shu Oiramba Maibam Nabasung Saknairaba Aiba Pukhrambam Kunjogi Matangda Matang Shitna Dr. Chirom Raskitan Amadi Kaksing Sarmanchutna Wangangki Kaksing Makha Lekai Choyo Khongnang Makhong Parengdagi Sawai Jam Gana Priyari Devi Mapuroiba Khetri Mayum Baleshwar Singhna Pondicherry University dagi Doctor of Philosophy Gedrigi Phanglakpada Juvenile Association Kaksing Makha Lekai Executive Committee Member Singhna Harau Nungaiba Phongdorakli Gana Priyari na Doctor of Philosophy ke degree adu Tourism Studies da Tourist Perception and Willingness to Experience Medicinal Plant-Based Food Tourism in Manipur India haiba thesis ta phangnakibani asigumba mai paklakpa asi mahaki tungi punsidesu langtuna miyamgi seva tawba ngamnaba Juvenile Association ge maikaidagi isora thamnirakli Primary Health Shelter PIC Wangu Laifamgi Dr. Awatpa Thabiraknaba Health Minister Amadi Marilina Singda Haijaduna Lairingaida PIC asidagi handakta Dr. Ama transfer tawkibagi mayauta ngasidagi lamdamdugi miyamna hospital ge solonshinduna khongjang sangsingkre Kaksing District Suguno SC ge manungda leiba PIC asigi Hospital Management Committee maru oiba thububa singyauna ngasi hospital asigi akoibada leiriba miyam amadi kumbi SC ge wangu haluptagi mera paiwi singyauna hospital asida pangthokiba mifam amada Hospital Management Committee ge member TS na hai PHC ashida leifam thokpa Dr. Amadi staff nurse ki awatpa leina haukiba chahi 10 muki mamangdagi pung 13 chupna haujik leiriba Dr. khara ashina mathau tawduna lakhibadu tha asige 13 dagi Dr. watpana miyamda ana layengbagi thabakta 13 gi facility piba lepkhre Hayaduna leiriba Dr. Amadi staff khara ashina irang ashina maram oiduna changdafam noduna leiriba wangugi tongan ba mafam Mapangi lip camp ta chaiwal amada anirak thokna ana layeng health check up tawba yauna hidat anthakna tringba singpi bagi thabak chu pangthotuna leiribani
PAC asida Dr. Amadi staff nurse watpa sing kayarak hanna mari linabasingda haijarabasu thabiraktarbanina miyam galoinana awatpa Dr. Amadi staff Tharaktriba fauba hospital gate solution magi khongthang asi larakpani haina phongdoraki kibadagi koi haukiba koi tang taraga mathui dagi de koi 24 by chalai bangam dadan lae 24 by chalai bangam dabasina koi ge akoi bada lairiba surrounding da lairiba koi ge patient sing da natraga lairiba praja sing da sokimati khudung sadaba thogan basai koi management committee ki site gi so adagu hospital gi site gi jam nungai tabadi फाउ या उपाय दी लेतबनेना तुंग द लेरिबा मैरा पाइबी मैम संग सगे खने जरगा होसान असि अखोई अवार्ड पे स्टाफ सिंग थारक तरगदिंग असिदगे अखोई थोंग लोलगनि अखोई हॉस्पिटल अमरमदा PHC दुगी अकोइबदा लेरिबा मैरा पाइबी अमोम अंगौ सनाना फोंदोरखिबदा हॉस्पिटल असिदा डॉक्टर ट्रांसफर तौखिबा अदुगी महुत्ती थाबिरक्तबा ngasi fawa doctor watlaga leiba ashina ana layengbada miyamna theinariba khudong chadabasing asigi damak awapa doctor thabiraknaba tha asigi taruta health minister da doctor thabiraknaba chatki adubu unaba fangdabadagi local MLA gi khuthangda haijabadagi health minister na awapa doctor athubada tharaklagani haibagi thajaba piraklabasu ngasi fawa thabiraktre Minister Sutumina Laisingkre CMO da Dr. Amakhatang arrange tobiu haiwatasu upailetre hairabanina Minister Nashu Dr. Thabiraktrabanina Hospital ashida Dr. Watuna thambagi mathau tadre haiduna Hospital get solution bagi firep asi larakpani phongdorakli Chakotpa khunai ama tangdu leitaba lamdam ama oiraknaba hotnabada ningol singi achoba thaudang lei haina Youth Affairs and Sports Minister Govindas Konthojamna phongdokre wafom asing ase kanglei leishap falna shinduna haukiba December thagi kuntarutagi hauduna tha asigi tara fauba tongan ba mafam singda satharakpa aikhoigi khunai lon khangminasi haiba campaign adugi saruk ama oinangasi Jawaharlal Nehru Manipur Dance Academy ki auditorium hall da pangthokiba tharom aduga marilena phongdokibani Thauram aduda Youth Affairs and Sports Minister Govindas Konthojam Lamlai SG MLA Khongman Tawam Ibomcha amadi Kanglei Leisha Falgi President Sana Mangangna athoiba mithungnen sing oina saru yaki Thauram aduga marilena Yas Minister Govindas Konthojam na phongdorakpada akanba khunai amadi niyom chumna chatpa khunai ama oirakna bahotnabada ningol singi thaudang lei ningol singna khang bakanba amadi amato oibagi thauna lingjal leirabadi lamdam adu tangdu leitaba ing tapa lamdam ama soidana oigani loinana ngasi aikhoigi khunai asida aikhoigi ipa ipusingna thambiramba aikhoigi chatnabi amadi aikhoigi inal asi noma nomagi ngasigi mirol singashina kauthorakpagum tarokpa asina nomadi aikhoigi phanabi asi mangkhigadra chingnaba lei Aikhoigi chatnabi aikhoigi inakpu aikoina ningthina ngang shenduna thamdrabadi aikhoigi khunai asi mutkiba yabagi fibam amada lakadoribani amadi lamdam asida lairiba miyoi sing amata oina punshinbagi wakhalo leite amana amabu hunaduna aikoi masalgi marakta chungthanaba hotnabana yamba lamdam ama oirakliba sida ngasidi lamdam asigi ningol singtagi oiba ningol fal semduna ningol sing amata oina punshinnaba hotnarakliba simak chauthokchaningaini amadi lamdam asibu chakhotpa khunai ama oiduna tangdu leitaba leibak ama oiraknaba hotnabada ningol singi achoba thaudang adu lamdam asigi ningol sing amata oina punduna amata oibagi thaudang adu lamuinasi hainasu phongdokhi akoi khunai sida chatle haraga akoi punsin mangamba akoi gi asoi punamak singsi soidanaba honaba ngakpa ngamba adugumba yamna pangal leiba adugumba organization ama ohen birasanu haiba famsi thamjaboloina ehangna mayam punokpo amukana khoirumjari Haukiba January amadagi hauraga lakliba January 19 fauba leibak sinba thungna sathagadaba National Road Safety Month Thawal District ki Lilong Kaithal da awareness program amaga loinana ngasidagi Deputy Commissioner Thawal Ahantem Sabasna haudokre District Administration Thawal amasung National Highway Infrastructure Development Corporation Limited NHIDCL ga khosam naraga sinba haudopagi tharomaduga mailinana wa ngangbada Deputy Commissioner Ahantem Sabasna hai National Road Safety Month asi chahi khuding January amadagi Matei fauba sithagadaba thoram amani masi pangthoklibagi maramdi aikhoigi leibak asida accident thokpadagi mishi mina amadi asok apangi chang asi hanthahanabani Thawal District asu National Highway 102 Trans International Highway semba loirakpaga
loinana lambi asida accident thokpagi chang wangkhatle district asige transport department na piba report matung inna mamang chahida e chalan 34 rom laktuna traffic niyom thugaiba miyoi singdagi lupa लाख तरुक लिसिंग तरह मंगा खोंगत पंगमखी अदुगा ट्रैफिक पुलिस ना ट्रैफिक नियम थुगाइबा मियोइसिंगदगी फाइन ओइना लुपा लिसिंग निफु मापन खोंगत पंगमखी मसी डिस्ट्रिक्ट असिदा ट्रैफिक की नियम ngakna चत्तबा मियोइ कया अमा गाड़ी थौरी हाइबा ताकपनी असिगुम्बा खुदोंथीबा असिदगी ngangthoknaba गाड़ी थौरीबा मिपुम खुदिंगमकना लंबिदा नियम चुमना गाड़ी थौबा ट्रैफिक नियम ngakna चत्पा मथौ ताई ममा मपा ओइबसिंगना चाही सुद्रिबा मचा संगदा गाड़ी थौ हललोइदबनी हाइना महाकना मखा ताना फोंदोखी लोइना नेशनल हाईवे दा कनागुम्बा मियोइ खरना रोड डिवाइडर थुगाइदना लंबी फाटोकपा लंबी सर्विस लेन लनाइ पोचै पैसिनबा अमदी दुकान ओइसिनबगी ताइनबी थादोपियो हाइना डिप्यूटी कमिश्नर ना अपील तौखी ngasiगे नेशनल रोड सेफ्टी मन की हौदोपगे थरमदुदा डिस्ट्रिक्ट ट्रांसपोर्ट ऑफिसर थौबाल हेमोचंद्र NHIDCL की ऑफिशियल लिलोंग म्युनिसिपल काउंसिल के केयरटेकर चेयरपर्सन अमदी ऑफिसर सिंगसु सरुक याकी ngasiगे थरमदुगा मरि लेना डिस्ट्रिक्ट हॉस्पिटल थौबाल की आई डिपार्टमेंट ना सेंदुना फ्री आई कैम्प अमसु पांगथोखी लंबीदा थोपा खुदोंथीबा सिंग हंथनबा अमदी एक्सीडेंट थोक्तुना मियोइ कयागी पुंसी मांगबा हंथनबा पांदमदा चटलिबा थासे अमदगी 38 फावबा लेबाक सिनबा थुंगना पांगथोकलिबा 33 सुबा नेशनल रोड सेफ्टी मंथ 2025 बिष्णुपुर डिस्ट्रिक्ट के ओइनसु वखल तानबा मपाव पुबा बाइट अमदी कारयली डिस्ट्रिक्ट असिगी डिप्यूटी कमिश्नर लौरेंबम विक्रमना लमथादुना ngasi हौदोखरे बिष्णुपुर डिस्ट्रिक्ट लेबा लेंगा के लोइसंग सिंह डिस्ट्रिक्ट ट्रांसपोर्ट ऑफिस सुपरिटेंडेंट ऑफ पुलिस चीफ मेडिकल ऑफिसर जोनल एजुकेशन ऑफिसर ना खुसमना सिंदुना पांगथोपा रैली अदु डिप्यूटी कमिश्नर बिष्णुपुर मिनी सेक्रेटरिएट कॉम्प्लेक्स डीसी ऑफिस ममांगदगी लमथाखी एडीएम बिष्णुपुर टोइजम उपेंद्र डीटीओ बिष्णुपुर खुमुजम जिमी अमदी अतै मकोक थोंबो ऑफिसर सिंगसु सरुक यादुना पांगथोकिबा लमथाबगी थरोमदा डीसी बिष्णुपुर लौरेंबम विक्रम आईएस ना सरुक याखिबा खुदिंगमक रोड सेफ्टी की चटना कांगलोन खुदिंगमक ngakna चकदबनी हाइना वासक सखी रैली अदुगे सरुक अमा ओइना रोड सेफ्टी एनफोर्समेंट ड्राइव अमसु तिदिम लंबिदा चथकी थरोमगे सरुक अमा ओइना रोड सेफ्टी एनफोर्समेंट ड्राइव हेल्थ कैंप स्कूल राइड सेफ्टी अवेयरनेस कैंपेन क्विज एंड ड्राइंग कंपटीशन पोस्टर कैंपेन अवेयरनेस ऑन हिट एंड रन मोटर competition so chotliba tha silodriba fawba chathakigani haidi DTO Bishnupur Khumujam Jimi na phongdokibada miyamna road safety gi chotna kanglon inbi dragadi thoram pangthokpagi kanaba shu leite aduna lambi gi khudongthiba thoktanaba transport department na piba chotna kanglon inbiu nimidang gari thawba matamda accident hanthanaba high beam sijinabiu low beam sijinabiu haiki Mixed Martial Arts Authority Manipur की annual general body meeting cum reception program among asi uripok yang bem nekai da pangthokre mifam aduda association asige president Chungambam Secretary General Salam Malemba Maitei special invitation oina ningthem korimayum sanai henba maitei amadi nirmal khumana saru yaki mifam aduda Aztec fight studio gi fighters sing amadi association asidagi thokiba sanaroi singbu poning thogatpa oina amadi MMA gi official member singda track shoot bottle secker amasung certificate singsu yenthoki mifam aduda handak ta Thailand da chutakiba khongchatta mai pawla khraba mixed martial arts sanaroi bambamna wafam kaya ama phongdoki Numit nini chopna chatharakpa pearl culture induced breeding in fish and mushroom cultivation gi matangda teachers training program ngasi JPUMS College ta loisinkhre JPUMS College amadi State Council of Educational Research and Training SCERT Government of Manipur na sinuna chatharakiba training program loisinbagi saruk ama oina training adu da saruk yakiba miyoisingda participant certificate pi hibaga loinana Danamanjuri University gi Department of Physics ke head Dr. Maisna Vidyasagar JPUMS College ke principal Hizam Romi amadi Danamanjuri University Department of Botany gi head Dr. Akoijam Nirmalana athoiba mithungnen sing oina saruk yaki Maduga Mari Lena training program adugi ko coordinator Dr. Athokpam Pinocchio na phongdorakpada training program asi maru oina college singi oja singda pinaba thaurang tawkibani adumoinamak atopa college singdagi lakpa mahiroi kaya amasu saru yanaba lakhi punna miyo chamarom na saru yaduna mai pakna pangthopa ngamkhre masida natana training asida saru yakiba miyo singna makoi gi feedback pikhalakhibaduda
ꯐꯣꯡꯗꯣꯛꯅꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯄꯔꯜ ꯀꯜꯆꯔꯗ ꯇ꯭ꯔꯦꯅꯤꯡ ꯐꯪꯈꯤꯕꯁꯤꯡꯅ ꯃꯁꯔꯨꯝ ꯀꯜꯇꯤꯚꯦꯁꯟꯒꯤ ꯇ꯭ꯔꯦꯅꯤꯡꯁꯨ ꯌꯥꯎꯅꯤꯡꯏ ꯍꯥꯏꯕ ꯑꯁꯤꯃꯛ ꯃꯊꯪ ꯂꯥꯛꯀꯗꯧꯔꯤꯕ ꯇ꯭ꯔꯦꯅꯤꯡꯁꯤꯡꯗꯗꯤ ꯄꯔꯜ ꯀꯜꯆꯔ, ꯏꯟꯗ꯭ꯌꯨꯁ ꯕ꯭ꯔꯤꯗꯤꯡ ꯏꯟ ꯐꯤꯁ ꯑꯦꯟ ꯃꯁꯔꯨꯝ ꯀꯜꯇꯤꯚꯦꯁꯟ ꯑꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯇꯨꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯐꯪꯂꯕ ꯑꯣꯖꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯔꯤꯕ ꯀꯣꯡꯒ꯭ꯔꯦꯡ ꯑꯃꯗꯤ ꯆꯦꯡꯒꯨꯝ ꯑꯁꯤ ꯃꯇꯥꯡ ꯆꯥꯅ ꯄꯨꯊꯣꯛꯇꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ लेजेगे ना कहता है अपन फ्री दी जबनी मतलब दी फंडिंग इज फ्रॉम एसीआरटी की डायरेक्टर दी थ्रू द फंडिंग से जबनी अदुना मशीन नंबर पर अपन फ्री द हैंडबुक से यंत्र जबनी द हैंडबुक से जो हमना डिमांड लाइब्रेरी कोई ई बुक कोई ना तोड़गा आयाम पर तो फंगन ना बाय ना कोने जरी ꯃꯌꯥꯡ ꯏꯝꯐꯥꯜ ꯕ꯭ꯂꯣꯛ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ ꯑꯃꯁꯨꯡ ꯃꯌꯥꯡ ꯏꯝꯐꯥꯜ ꯃꯍꯤꯂꯥ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ ꯑꯅꯤꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯀꯣꯟꯆꯥꯛꯇ ꯂꯩꯕ ꯈꯨꯃꯨꯖꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯕ ꯑꯆꯨꯝꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯐꯅ ꯊꯝꯁꯤ ꯍꯥꯏꯕ ꯊꯤꯝ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯀꯨꯝꯖꯥ 2025ꯒꯤ ꯀꯦꯂꯦꯟꯗꯔ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯈꯨꯃꯨꯖꯝ ꯔꯇꯟꯀꯨꯃꯥꯔꯅ ꯐꯣꯡꯈ꯭ꯔꯦ꯫ ꯀꯦꯂꯦꯟꯗꯔ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯕ꯭ꯂꯣꯛ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ, ꯃꯍꯤꯂꯥ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯗꯨꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯃꯥꯡ ꯆꯍꯤꯗ ꯍꯦꯜꯊ ꯑꯦꯟड ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯛꯆꯥꯡ ꯐꯅ ꯊꯝꯅꯕ ꯄꯥꯟꯗꯝꯗ ꯆꯠꯂꯤꯕ ꯆꯍꯤ 2025 ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯒꯤ ꯄꯣꯂꯤꯡ ꯈꯨꯗꯤꯡꯃꯛꯇ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯆꯠꯊꯅꯕ ꯍꯧꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯈꯨꯃꯨꯖꯝ ꯔꯇꯟꯀꯨꯃꯥꯔꯅ ꯍꯥꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯁꯣꯟꯊꯔꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ꯫ ꯁꯣꯟꯊꯔꯤꯕ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯗꯒꯦ ꯍꯥꯏꯕ ꯈꯟꯕ ꯃꯊꯧ ꯇꯥꯏ꯫ ꯂꯣꯏꯅꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯃꯒ ꯍꯨꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯔꯝꯕ ꯊꯕꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯥꯏꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯁꯥꯒꯠꯇꯨꯅ ꯍꯦꯜꯊ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯤꯟꯕꯅꯤ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯆꯨꯝꯕ ꯈꯨꯟꯅꯥꯏ ꯑꯃ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯨꯗꯥ ꯑꯦꯀꯥꯗꯃꯤ ꯊꯧꯕꯥꯜ ꯂꯤꯡꯈꯠꯇꯨꯅ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯅꯅꯕ ꯍꯣꯠꯅꯔꯛꯄ ꯆꯍꯤ 18 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯂꯣꯏꯅꯅ CBSE ꯗꯦꯜꯂꯤꯗ ꯑꯦꯐꯤꯂꯦꯠ ꯇꯧꯔꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ 38 ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯤ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕꯗ ꯂꯩꯕ ꯑꯦꯀꯥꯗꯃꯤꯒꯤ ꯀꯦꯝꯄꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ DM ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯐꯣꯔꯃꯔ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯗꯥꯛꯇꯔ N. ꯔꯥꯖꯃꯣꯍꯟ ꯁꯤꯡ, ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯗꯥꯛꯇꯔ T.H. ꯈꯣꯝꯗꯣꯟ ꯁꯤꯡ, NCCGP ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯏꯝꯐꯥꯜꯒꯤ ꯗꯤꯄꯨꯇꯤ ꯒ꯭ꯔꯨꯞ ꯀꯃꯥꯟꯗꯔ ꯀꯣꯂꯣꯅꯦꯜ ꯑꯅꯤꯜ ꯀꯨꯃꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ 14 ꯃꯅꯤꯄꯨꯔ ꯕꯠꯇꯥꯂꯤꯌꯟ NCC ꯏꯝꯐꯥꯜꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯐꯤꯁꯥꯔ ꯃꯦꯖꯣꯔ B. ꯔꯥꯖꯀꯨꯃꯥꯔꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯁꯤꯡꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯦꯅꯨꯑꯦꯜ ꯕꯨꯂꯦꯇꯤꯟ 2027 ꯐꯣꯡꯈꯤ ꯑꯃꯗꯤ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯗ ꯃꯅꯥꯁꯤꯡ ꯑꯃꯁꯨꯡ ꯈꯨꯗꯣꯜꯁꯤꯡ ꯌꯦꯟꯊꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯜꯆꯔꯦꯜ उठकी अथोइबा मिथुंगी वारोल पिरदुना DM यूनिवर्सिटी की फॉर्मर वाइस चांसलर डॉक्टर N. राजमोहन स्कूल असिना चटलिबा चाही 2025 एकेडमिक सेशन असिदगी कॉलेज के थाकता ओंखतुना महेरोय कयाबो आर्ट्स सब्जेक्ट ग्रेजुएट तंबगी खुदोंचाबा पिरगनि हाइबाबो अपेंबा वाफम फोंदोक्लदुना पुंसिदा माय पाकपा अमदी मतिक चाबा मियोय अमा ओइगे खल्लबदी महेरोय सिंगना डेडिकेशन अमगा लोइना होटनगदबनी चौखटपगी लंबिदा डेवलपमेंट के लंबिदा सिविलाइज सोसाइटी की लंबी अमदा चंगे हाइरबदी मदुगी थोंग हांगननबा सोजै अदु एजुकेशननी 21st सेंचुरी के ख्वाइदगी मरु ओइरिबसी सना लुपा मनी मुक्ता नते नहा सिंगबु शेंबीबा अमदी अचुंबा माइकैदा पुबा ngamba aduni haina phongdokhi Khetrimayum Yaima Memorial Trust na sinduna chama 18 shuba Khetrimayum Yaima gi mapok kumoi gi tharom pangthokre tharom aduga marilena nauna doshuyali hol so sangaki Kwakhaitel Moirangpuri lekai da pangthokpa tharom aduda Imphal West Jilla Parishad ki chairman Laistram Bobby Manipur State Social Welfare Board ke former chairperson Dr. R.K. Nayan Sana amasung Janems ke former director Dr. Laistram Divyana athoiba mithungna sing oina saruk yaki Tharom aduga marilena Khetrimayum Yaima Memorial Trust ki chairperson Khetrimayum Subadani na haikibada Khetrimayum Yaima Memorial Trust asi haukiba ing kumja 2019 da linkhatkibani trust asina tongan ba tharom kaya pangthotuna lakpagi manungda saiding naba saitegi lamda thawai yawba singda ahemba puning thagotpa lairik phongba leita laira da mateng pangba sina chingba kaya tawduna lakli lolena laikhidraba Khetrimayum Yaima pabung asigi
134 suba Mopokuma numit asiga mailena Doshu Yali Hall Ashishu Sangabani, Babuna Tawiramba, Singtaninga Oiraba Tabak Tarom Kayabu, Majamasu Oiribashina, Sakanga Oina, Babungi Minda, Ketremem Yaima Sana, Sanglen Amasu, Kwakatel Akamlekai, the Saba Lushilaka Dore, Imai Pagi Pokna from Lamdam Oriba, Akamlekai Gimiamda, Sana Sanglen Ashibu, Ketremem Yaima Memorial Trust Na, Sinagani Haiki. Lengak ki Mari Lainaba Shingna, Nintinami Eng Changbi Dabadagi. Sangbi dabagi mathakta lairiba employees singneshu office kaduna thabak tawgani khanglak tabagi mayokta Tribal Youth Council Manipur na chungmerongda leiba Tribal Research Institute ki office solon sengkrei matam kaktana office thingjingbagi khongjang adu Tribal Youth Council Manipur gi thangmi singna mamang thagi kuntarekta TRI bu mapung fana chalaina ba thamkiba wafam adubu thabakta onthorak tabadagi chathakibani hiramasigi matangda ngase council asigi thangmi singda chungmerongda leiriba office ashida office hours gi matamda chotluba matamda office asigi director amadi administrative officer kam research officer yauna ate staff sang leram kide tribal miyam gi yaifana baleriba office ashida employee sing leram dabaduna maram oiraga Tribal Youth Council Manipur gi thangmi singna nungthal pung ahum tabada office solon sun kibani loina asegumba mathau masak khangdaba employee singi mathakta lengak na action lokhatpagi mathakta institution asibu mapung phana chalaina ba mathau Taba tabak sing nakhatriba fawba ngasi solon saliba office ashisu hangba yaroi haiba Tribal Youth Council Manipur gi thangmi singi maikaidagi thamlakli Manipur da thokli bairang asida Manipur gi saktam ngaknanaba khunaibu kananaba thawai katkraba ningthaukhang wat number 2 dagi athauba warepam kiran chahi nifumdoi apokpa khomdonbi amadi apopi bilasini gi ningsing khubam kumbi SC MLA amadi Hanagi Yawaloi Luchingba RK Megan Alai Sanayamana Maikum Hanotun Nangasi Miam la Kusin Nakre Peace Committee Kangnei Park Manipur PCKM na Senduna Atauba Shina Tawai Katkiba Mafam Oklau Lokol Ningtau Kongda Samgatpa Ningsing Kubam Maikum Hangdopagi Tharomda Ichamgi former President and Boy LS Rajendro Peace Committee Kangnei Park Manipur PCKM gi President KS Rajesu Saruk Yaki Atauba Kirangi Ningsing Kubam Maikum hangdok laba matungda miyam na leisu katuna ikai khumnaba utki tharonga marilena RK Megan na phongdokhibada athauba asina thawai kathibagi maram utungi mirolna wari na hongnaba PCKM na paikhalakliba thabak afaba khongthangni loina masina khunai asi kannaba aikoi punshinduna apunbagi pangal sakatpa mathau tai haiba ningsingnasi haiki Medicine. Hamada Pausalai Kai, Tanga, Restaurant, Tanga, Nasina, Pomsesta, Pantamatone, Masigi, one Thomas head. MLA PM Sandra Fongdokhibada thokli bairang asida thawai katkraba thawsingi imung manungi awabada en birena luchingba paliba lengak nasu matam khudingda awaba saru yari thokli ba thawdo asi phattaba na thokanbani maramsina Manipur gi apunba saktam ngakpada aikoi khudingi thawdang lei haiki akoi gi iraktagi bai shona pugi kraba adu mingdi athawbani bakoi gi matam sai khuding bakta matam khuding bakta makoina makogi thamoida ireibak sibu nungsiba ireibak sibu kaningba hawrimi bisinga se koi khudingna matam khuding ki ningsingdana koi taw pamjaram ba thabuk singida koi khudimak ireibak angmina bairam dem su kamina khonabada koi khuding ki thudang lei habsima Chahi khudingi January 15 da pangthoduna lakliba Indian Army Day gi humudra taidak shuba ningsing tharom palang ngasi Pune da thainagi lalong dagi ngasi phawbugi lalong utuna pangthokre mai thanduna amadi sound so tauki tharom adu da Defense Minister Rajnath Singh Shu yaw saru yaki Gaurav Gathap Mingthonba tharom adu da light sound laser amadi multimedia technology sijinaki Bombay Engineering Group BEZ gi Bhagat Pavilion gi Pune Center da hanba oina pangthokliba Gaurav Gatha thoramda parade amana hauki masigi theme na Samart Bharat Saksam Sena haibashini parade ta miyam gi miengpham oikhiba singi manungda Nepal Army Band National Cadet Corps NCC gi all girl contingent amadi robotic mills gi set amana oiki Gaurav Gatha gi theme adu Ramayana masung Mahabharat Hindu scriptures singdagi lauthokpani Prachunraniti Yuddha Kala Yuddha Parivartan Yuddha Pardasam Shaurya Gatha
BJ Yotsa Haibasing amasung Tim Oiki. Tauramadu Lord Ramna Yong Namiga Lunana Lan Sokna Kiba Amadi Chhatrapati Sivajigi Maharatha Warrior Lunana Freedom Fighters Mangal Pandey amasung Bhagat Singh gi maramda minute 35 sangba show amasung lamising na utki hari. World Health Organization WHO na haikibada Marburg ni chingnaba lainana Tanzania gi awang thangba manung hanjun mafamda miyoi nipan hatkre. Ebola gumba Marburg virus asi uhai chaba sepidagi pokpani amadi laina asina naraba miyoi shinga hakchang nasina leibadagi body reflex na sandokpani hari. Marburg virus asi pakpa fi mampak fidakta gishu sandokpa ngami hari. Marburg laina bo layeng bagi kudong chaba letribanina sibagi chang chada marifu nipan oiri. Laina asigi layong singdi lahaw hauba masalda chukpa naba khong hamthaba obani. Ka hena mangbana shibagi maramni Marburg ki authorized version natraga treatment leitri. WHO na haikibada Tanzanian gi oina laichot asina naba national amasung regional levels ta wangli adubu malengi oibadadi namely oina mak Tanzanian health authorities nadi comment pirakpa leitri. Sanabagi pau Lamyan by Hizam Irabot Ningsing Loop NHINL na sindana pangtokpa ahanba 5A site open football tournament ngasi Khongman Mangjilda Leiba Oriental Club ki ground da hodokre. Punna team kunithoy na saruk yaduna sitagadawriba tournament asigi ngasi hodokpagi tharamadda RIMS ki PMR department ki head Dr. N. Nilasandra Oriental Club ki president G. Davalo Sharma Amadi Lamyanba Hizam Irabot Ningsing Loop NHINL gi President Thangjam Subhasandrana Mathang Sitna Chief Guest of Honor Amadi President Oina Saru Yaki. Tournament asigi ngasigi ahoba numita Lamyanba Hizam Irabot Ningsing Loop NHINL ga Premika FC ga lamba tawnaki. Match aduda Premika FC na NHINL bu panjol ahum anida maithiba piki. Tournament asigi ngasigi haudokpagi tharom aduda natki oiba tharom sing utki. Tournament asigi hayeng ge match singda hayeng nuthel pung ani taba matamda Anjali FC ga United FC ga lamba tawnagani. Ani shuba match tana hayeng nuthel pung ahum taba matamda ASA FC ga Wangkhem FC ga lamba tawnagani hari. Mata Panthoibi Association MPA Thongnaujam Nasinuna Thongnaujam Playground Stariba Second Ima Panthoibi Trophy 2025 ki ngasi sanakiba match ki ahanba ground da Lamjingba FC Kairakna Brothers FC Litanbo Panjal Mari Sunoda thoikre. Lamjingba FC Kairak ki Panjal Singdo jersey number 9 K Killerna minute kontra humdo jersey number 7 Yaifabana minute nifu mathoi jersey number 10 Bidyakantana minute nifu humdo amadi jersey number 6 Asokna minute nifu tarita chanki. Ngasi ki ani shuba ground ki match tana Wangkhem FC na Punshiba FC bu penalty kauna bada panjol ahum anida maithiba piki. Aroibada maroiba pau amukana pizari. Ataba mamalda Imphal to Guwahati, Imphal to Kolkata, Imphal to Dimapur paigadaba Air Airlines Chief Minister N. Birena ngasi launch tawkre. Saite Seva Samiti Kaksingi Yankaini Panstuba Mapo Kuman Tharom Pangtoki Baga Iroinana Korirol gi Manasing Entokre. National Road Safety Mangasi Deputy Commissioner Thobal A. Sobasna Hodokre. Luinana Marfut Taristak Suba Indian Army Day Tharom Pangtokre. Matang asida imes panom sanuk chabalo shinjari mi eng tabiri besingbu amukana kurumjari.